Khungang amada masumaben yamna wana tongan tana lerami. Borisna, bubo, ngasidi kari mathen chachiga, ngasidi bubo na chaningbada amma hairo nasuna pizadoine. Memchadu nokfetaraga hairi. Isu sidi abong na chaningbadine saugri thongbado adu chaningi. Borisna, bubo ahawba amma hairi ina is adubu senglabone bubo. Asengbane isudabu amufagi tawkhidro. Farene adudi bubogi chaningbasidi nasunane khukapi ama kapada thogange. Asumna masumaben nongna wari sanaringei nupa amana kauraklami. Chauktoina. Hoine! Tadrajala masigi hanubise. Wadu haibaloidringeida memcha mamangda leptuna leirambaduna chauktoi taramlagadra khanduna pakhatpoi kiraboi lalatawna hairi chauktoina. Ine memchana ibunga kakhalo chauktoina. Hoi ine ado karam kandano ine na aigidubu pidosiba is aisu ngaiba yabadi ngairabani ko ine handakti khara thuna pidaba yararoi memchana ibungona ngaibagi ngaibiba handak thasigadi ngaibiroba chauthoi yamna sauna khon khara kanna karino naisibo akoisu fanadi kuina ngaibane ngaidabadi natena thani di lejidabani khanduna ngairini wadu memchana marak fathali nate ibungo saubikhino ine hoisu noina khoibu lejidabani haiduna minungsi ingbiduna ngari adubu ngaibagi ngaiba handak thasidanga ngaibi khwaizaribane ngangnariba adu Boris imungdagi loina taribani aduga Boris tu fatholakuna Borisna mama paisadu numitareni khaktadi ngabiro numitareni duda pizara age paisado sauthoi karemnaraga hairi ha ibungona bu piba ngamdoriba ngambu ngamabadi faine aduna tadana ngamdaba thogladi nate kya sadaw mandre Boris saubadi saurabani adubu mahangna leita lairabagi mungda ponglubana karimata hangatna haiba ngamkide asauba kaya adu fatharaga hairi ngamnida mama chauktoina hoine adumaina ngasaina hairadi faine asi haiduna chauthoi chalege haiba fau hairamdana muktuna chatki Boris amadi memcha chauthoina chatkibaromda yengduna lehawi aduga Boris mabogadu wakhal nungairamare khanduna nokba saduna hairi Borisna buba adudi ekoinine hoida saugri thongnaba ai saugrida laurukige Boris ki mane hari basi mahak pu luna chana tawbiba makhoigi bazar du lanthoklaga leiba nupi dubani mahangna nini hari basi nupi adu natana makhoi bu nusina imung manung dauna nungsi sanana leminari basi mahang nataba mi kharana makhoi bu mi ni haizabagi wani makhoina di lairaba kaya bu leite laire haiduna usittana tawbi aduda sunatana karigumba khana chainaba thoklabasu lairabasingna fana chumlabasu ngammi haiduna achumba saduna ngangba kayamaksu yauribane Borisna nokna lakpadu makhoigi bazar du lansilakpada ngayon bihanubi amana hairi ibungo lakhone he ngase yengkho Boris sablepi aduga famtharaga hairi ine yarani matungda kona laurage asi hairamlaga onthorakpada angang ama leptuna leirami aduga Boris nari agua mama lehobra ai noida laine aguna lehobane Borisna nangbu kai leba laino aguna nga ayaibada leba laine dada adudi dada ngai birage aduga ibanima adum chakrase lao leirase hoi Boris amadi agu nga ayaiba yonfam adu yauraduna Borisna agu dairi mamana nga ayaiba lainaba paisa kya pirake aguna kun pire dada Borisna adudi piro paisa da ai leibirage aguna hoi Borisna ine nga ayaiba se lupa kun gida piro ngayon bi duna se ibungo Borisna se ne paisa asi haiduna paisa adu ngayon bi duda pirei ngayon bi nupi duna hairi lairembi la
Nga adu Borisna lauraduna lai aduga agurom don silaga agu chasla aguna hoi dada ngihaki matungda agugi mayum yauraduna Boris khon khara kalap tawraga hari nene bemsu taraduna chenthorei aduga hari aima Boris nangdi aguga kamaina thenaruriba Borisna Nine aidi nine hoida lakena tholakpane aduga aguse bazarda leiramba aduda dum lakminaraba Bemna chango sida famulase aisune chakti loirabane irolaga nga yaibado ama yawge tawba aduda nga yaibado loikraba adudane aina ngangda leiruchona thakibane Borisna o Bemna ado Boris nambu kari lege chumna chum lakpro Boris tu yam tabna hari ine thabak sufamga leigadra Bemna paisa chinbro Boris chillagadi hari onine da angang adu wariba nangna thabak suradi ngantana hakchangdo akaiba lakani nene aina thabak sudragadi kari charaga leine bubokna kaithelda nongmagi yensang napi yonbasidi buboksu nongmagi sontharakpana chatpasu ngamsilaktre aduna isu school gi free su chang naina pidabanina ozagaina su yam ngange aduna isu thabak su na suna school su tamnaba khanbane adusu amuk chumliba adonine na nangi school gi free da adudi nine na pirage aduga nangna thabak su jabagi paisa da aduna imungge wara pa da sijinaro Boris tu kapna hari nine na khoi gi mateng amna pangbibase ai kaidongaidasu ninebu kaureye aina heyengwai matik charakanda ninebu aina kaidonungda kaureye aina ninebu luna tawdoine Bemna kapkanu adune larikta thawai yam yawgadabane ngausinaba yadeko heyengwai nangna matik charabadi minasu asige ngangse yamna lairaba imungdagi polakhibane hajikti lairajarabasu honaba kanbanina afaba dumoiki hainabada adu tawko tanja aduda sani changlaktuna haima ichala iro Borisna mamadi kadaida chalurino sanina sanidu fagi tawraga noinine se masak thimalena nine tombi ama sum yengubanida Bemna karandi angang mamangsida sanina uredana masak thimalle hairubagi karandi hareise Bemna adugi nachade asi haiduna chakhumlomda changki sanina phagi tawbanida ichabu adum lairo Borisna aya aise sogri thongnaba hekena laine aya aidi kauthoure sanina ninega tawraga heklura Borisna hoi mama asi hairaga chakhumlomda mane kauduna changlaklami nene Bemna kaidawrage Borisna nene aido sogri thongnaba sogri hekena laine aduga aidi adum kaure aidi chakhumda changlure aduna nang adum hekluro Borisna hoi nine asi haiduna sogri hekpa lai aduga mana sogri heklingaida chekpamlomdagi Boris Borisna nangli duda kaidawriba Priyana ayoma sire Borisna tingkhangnaga thinba tarene nangbo Priya chekpandagi tholaklaga magi makhutta tingkhang thinba adu mafam aduda nanduna tholai aduga hairi aswaida aikhoi sak phajabada urambra Borisna konano sak phajabade Priyana nangsidiba onthokna khangjakidre sak phajaba haidine aikhoigi naupa sak phajaba ma leibado asi hainaringe chekpamlomdagi amasu ayoma ai sireda asi haiduna ichan chekpamlomdagi fatchongtharai aduga hairi masi nupise thokai thokraga lahiuri baigase karimata hairektema Priyana hoi bema aisu amado lahiyubrana hangisine kaino khangdeme ichanna dubu lahiwi haibra Priyana khangde hangisine atai lari Boris leibu lehobra Borisna kaino noina hainarise ai gyanga tadre Priya makhutu maraibakta thamduna rai
Loirida, Nangbu South Korea dega lakpra. Borisna, aduna kay haiba. Priyana, hone, Robisto, urambra haiba Koreani bunga. Borisna, adudi haide, aduga sak fazaba na taulere. Leaude. Ichan soradu sang na hondori, aduga hari. Nek tai. Borisna, noisine hek tengale. Asi hairakpada Priyana, yari bungo, nongonda minute amaka kaithoubada adumai hairisi yengone. Borisna, ibema, aise noidongna thabak leitaba midi natene ko, aise sagri hek palaine, khangedana, chale he, asi hairaga Boris setkre, aduga ichanna. Asimise, sono chubra khangdine, diman yam sari nina. Asi hairaga Priyaromda amu onsilaga hairi. Nangdi kaidore chalas lao ibema. Asi hairaga ichanamadi Priya chatki. Somdana Boris chen-duna lai. Aduga mayum yauraduna Borisna. Buba, se sida leiretu kharadi khuikre. Memchana. Karigi thengla inone nangbo. Boris tanbagi mawongda hari. Kaisu tawrakteda bubo. Memchana. Fare. Adudi buboksu chakse sachet losilage. Boris sak panbu palakpada haigumdana bubo chak yamna lame. Memchana, nangdi haida hairadi lame ngaktani. Boris tu nooga buboksidi mina haise asengba hairaga loire. Memchana, hoi loidore. Ngihaki mantung memcha chak loireduna chak chanaba haiduna masubu kauri. Isu tomba chak si loire lao charase. Borisna, lae bubo. Asi haiduna Boris asum lakpada khangawdana thongjine kansinge tawbaga khurok thangjinduna tusali aduga hairi. Ayo, sire. Memcha pakhatna hairi. Kaidorage sutomba, nangbu kaidorage, kari muk tawrage. Asi haiduna memcha masubu yengba lai. Borisna, pele, ayo. Memchana, aima, nakhong amu leithekhrabo. Borisna, khangde bubo, chatki hek tawbaga hektanare e bubo. Memchana, aduni ne he khuning leithek paise. Kamaine tawne side. Memcha ngha khanjanaraba matung aduga hairi. Lao, adudi chakhana charukise. Aduga hospital da chanaba se bubok sambige. Asumna masumaben chakhumda chak chanaba changkhre.